ꯑꯁꯤꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯧꯅ ꯌꯦꯡꯅꯤꯡ ꯍꯨꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯐꯝ ꯈꯪꯗ ꯊꯤꯕ ꯈꯪꯗ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯗꯤ ꯑꯉꯥꯎꯕ ꯑꯣꯟꯕꯅꯤ꯫ ꯉꯥꯎꯔꯛꯂꯤꯕ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯁꯤꯅ ꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯨꯜꯂꯒ ꯄꯨꯈꯤꯕ ꯃꯍꯥꯛꯇꯣ ꯑꯀꯟꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝꯅ ꯋꯥꯁꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯊꯃꯣꯏꯅ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅꯅꯤ ꯑꯩꯃꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕꯗꯣ꯫ ꯍꯥꯏꯌꯨ, ꯃꯥ ꯀꯥꯏ ꯂꯩ? ꯅꯨꯄꯥ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯈꯥꯕ ꯍꯥꯏꯐꯦꯠꯇꯤ ꯈꯧꯔꯞꯆꯥꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯂꯦꯛꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯑꯗꯨꯒ ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯂꯟꯆꯦꯟꯕ ꯈꯥꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ, ꯄꯥꯏꯔꯤꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪ ꯅꯁꯥꯅ ꯈꯪꯅ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯏꯅ ꯅꯪ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ? ꯈꯥꯕ ꯃꯇꯤꯟꯗꯣ ꯍꯥꯏꯐꯦꯠ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯒ ꯑꯩ ꯈꯪꯗꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯑꯂꯦꯛꯁꯇꯣ ꯈꯥꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯟꯆꯦꯟꯕ, ꯅꯪ ꯑꯩꯒꯤ ꯍꯣꯇꯦꯜ ꯃꯔꯝꯗ ꯌꯥꯅꯗꯕ ꯈꯛꯇꯅꯤ, ꯑꯇꯣꯞꯄ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯡꯃꯗ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕ ꯂꯩꯈꯤꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤ ꯃꯤꯁꯛꯇꯣ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕ ꯂꯩꯇꯦ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯏꯔꯝꯕ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯣ ꯐꯠ ꯊꯥꯗꯣꯛꯂꯒ ꯂꯦꯞꯂꯤꯕ ꯄꯨꯟꯁꯤꯕꯗ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯕ, ꯀꯦꯁꯁꯤ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯣ ꯌꯥꯝ ꯊꯨꯅ ꯀꯧ, ꯍꯣꯇꯦꯜꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯊꯤꯅꯕ ꯈꯪꯍꯟꯈꯣ꯫ ꯄꯨꯟꯁꯤꯕ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗ ꯐꯠ ꯊꯝꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯅꯠ 10ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯒꯦ ꯍꯥꯏꯔꯛꯏ꯫ ꯂꯟꯆꯦꯟꯕ ꯋꯥꯗꯣ ꯃꯈꯥ తాꯅ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯒꯨꯝꯅ ꯈꯥꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯈꯥꯕꯗꯤ ꯂꯟꯆꯦꯟꯕꯒꯤ ꯃꯤꯠꯌꯦꯡꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯐꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨ ꯍꯣꯇꯦꯜꯒꯤ ꯒꯦꯠꯇ ꯈꯥꯝꯃꯤ꯫ ꯄꯥꯎ ꯄꯤꯔꯛꯄꯒ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯂꯦꯛꯁ ꯑꯃꯗꯤ ꯈꯥꯕꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯔꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗ ꯑꯋꯥꯔꯤ ꯍꯥꯏꯐꯦꯠ ꯂꯤꯔꯕ ꯃꯇꯨꯡ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤꯝꯇ ꯐꯪꯗ꯭ꯔꯦ꯫ ꯁꯥꯔꯒꯤ ꯑꯍꯦꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯆꯤꯡꯅꯕ ꯃꯐꯝꯕꯨ ꯂꯩꯔꯗꯤ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯎ, ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯁꯣꯛꯅꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯟꯆꯦꯟꯕ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯗ ꯎꯈꯤꯕ ꯃꯤꯠ ꯑꯅꯤꯃꯛ ꯅꯍꯥꯛꯀꯤꯅꯤ꯫ ꯅꯪꯅ ꯃꯥꯛꯁ ꯎꯞꯇꯨꯅ ꯅꯁꯛ ꯐꯅ ꯂꯣꯠꯂꯕꯁꯨ ꯅꯪꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯍꯧꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯈꯪꯕꯅꯤ꯫ ꯉꯁꯥꯏꯗꯩꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯠꯁꯤ ꯌꯦꯡꯂꯤꯕ, ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗ ꯐꯪꯕ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥꯅ ꯊꯤꯕꯗ ꯐꯪꯉꯛꯑꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯁꯣꯔ ꯊꯤꯟꯒꯠꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯥꯕꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯅꯍꯥꯟꯅ ꯌꯥꯔꯣꯏꯅ ꯍꯥꯏꯖꯕꯅꯤ, ꯂꯟꯆꯦꯟꯕꯁꯦ ꯃꯇꯥ ꯑꯃ ꯇꯧꯕꯅꯤꯅ꯫ ꯑꯂꯦꯛꯁ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯃꯣꯏꯅ ꯐꯅ ꯊꯤꯔꯁꯨ ꯈꯪꯗꯧꯕ ꯂꯩꯇ꯭ꯔꯕꯁꯤꯗ ꯈꯥꯕ ꯃꯃꯤꯠꯇꯣ ꯄꯩꯅ ꯑꯂꯦꯛꯁꯇ ꯌꯦꯡꯉꯒ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠꯇꯨꯗ ꯃꯥꯒ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯑꯩꯒꯅꯤ ꯍꯥꯏꯔꯝꯂꯤꯗꯨꯅꯤ, ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗꯅꯤ ꯃꯥꯅ ꯐꯥꯔꯤꯁꯦꯅ꯫ ꯑꯇꯩ ꯂꯥꯏꯔꯤ ꯀꯣꯔꯠ ꯃꯦꯔꯤꯌꯁꯀꯤ ꯆꯦꯗꯣ ꯌꯥꯝ ꯊꯨꯅ ꯊꯧꯔꯥꯡ ꯇꯧ, ꯁꯥꯏꯟ ꯇꯧꯍꯟꯗꯣꯔꯤꯕꯅꯤ, ꯀꯨꯏꯅ ꯁꯥꯡꯅꯒ ꯑꯗꯨꯝ ꯊꯤꯟꯊꯕ ꯌꯥꯔꯣꯏ꯫ ꯈꯥꯕ ꯑꯂꯦꯛꯁꯀꯤ ꯋꯥꯗ ꯃꯆꯤꯟꯗ ꯃꯨꯔꯃꯨꯝ ꯁꯣꯜꯂꯤ꯫ ꯀꯣꯔꯠ ꯃꯦꯔꯤꯌꯁ ꯇꯧꯗ꯭ꯔꯤꯉꯩ ꯁꯤꯕꯒꯤ ꯃꯦꯔꯦꯖ ꯍꯥꯟꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯣꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯟꯆꯦꯟꯕ ꯁꯤꯠꯇꯨꯗ ꯃꯀꯣꯛ ꯄꯨꯔꯥ ꯉꯥꯊꯗꯨꯅ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯊꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯗꯔꯛꯇꯨꯅ ꯄꯨꯟꯁꯤꯕ, ꯀꯩ ꯂꯩꯔꯦ? ꯀꯩ ꯇꯧꯁꯤꯒꯦ? ꯑꯂꯦꯛꯁꯀ ꯈꯥꯕꯒꯁꯤ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯁꯦꯡꯕꯩ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯃꯥꯅꯤ ꯍꯥꯏꯗꯤ ꯈꯪꯍꯧꯏꯀꯣ? ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯕꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯣꯛꯄ ꯌꯥꯗꯕꯩ ꯂꯩꯕꯅꯤ꯫
ꯑꯩꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯣꯟꯁꯤꯜꯂ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯈꯪꯕꯅꯤ ꯃꯥꯏ ꯃꯤꯠ ꯄꯥꯟꯗ ꯊꯨꯡꯕ ꯁꯝꯕ꯭ꯔꯨꯗꯣ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯐꯖꯅ ꯈꯪꯍꯧꯕꯅꯤ ꯗꯥꯆꯧ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯕꯗ ꯇꯝꯂꯨꯗ꯭ꯔꯦ ꯈꯥꯕꯕꯨ ꯆꯤꯡꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯈꯣꯏꯅ ꯈꯪꯗꯕ ꯃꯤ ꯊꯥꯗꯣꯛꯂꯒ ꯁꯦꯟꯅꯍꯜꯂꯒꯦ ꯂꯟꯆꯦꯟꯕ ꯃꯃꯥꯏꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯥꯕꯨ ꯏꯐꯝꯗꯒꯤ ꯃꯨꯜꯂ ꯄꯨꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯣ ꯒꯔꯥꯖ ꯆꯝꯅ ꯊꯧꯖꯤꯜꯂꯨꯗ꯭ꯔꯦ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯂꯒ ꯅꯨꯄꯥꯗꯨ ꯏꯁꯣꯛ ꯁꯣꯛꯊꯅ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯂꯒ ꯃꯅꯨꯡ ꯆꯪꯉꯛꯏ ꯋꯥꯈꯜꯅ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯨꯗ꯭ꯔꯦ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯑꯁꯥꯡꯕ ꯁꯣꯐꯥꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯟꯗꯨꯗ ꯐꯃꯨꯡꯗ ꯐꯤ ꯈꯔ ꯄꯨꯊꯣꯛꯂꯒ ꯊꯨꯞꯆꯤꯜꯂꯝꯕ ꯃꯃꯥꯗꯣ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯂꯥꯛꯇ ꯂꯥꯛꯏ ꯇꯦꯔꯦꯁꯇ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯝꯕ ꯃꯆꯜꯗꯨꯁꯨ ꯃꯕꯨꯡꯅ ꯏꯋꯥ ꯋꯥꯕ ꯃꯇꯧꯗꯨꯗ ꯊꯨꯅ ꯀꯨꯝꯂꯛꯇꯨꯅ ꯃꯕꯨꯡꯒꯤ ꯅꯥꯛ ꯆꯪꯂꯛꯏ ꯗꯗꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯁꯨꯔ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯂꯤꯡꯖꯦꯜꯒꯤ ꯋꯥ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯀꯥꯟꯅꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯅꯨꯄꯤ ꯊꯤꯔꯤꯅꯦꯅ ꯌꯨꯝꯗꯒ ꯂꯩꯍꯧꯗꯦ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯔꯝꯗꯅꯀꯣ ꯁꯨꯔ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯐꯥꯕ ꯑꯣꯏꯔꯝꯅꯤꯀꯣ ꯍꯥꯟꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯍꯥꯏꯗꯥꯏꯅꯦ ꯃꯅꯨꯡꯗ ꯋꯥ ꯂꯣꯠꯄ ꯍꯩꯕ ꯁꯨꯔ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯌꯨꯝꯗ ꯂꯣꯏꯅ ꯈꯪꯍꯟꯕꯅꯤꯅ ꯃꯆꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯟꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯇꯝ ꯁꯥꯡꯅ ꯏꯟꯊꯣꯛꯂꯒ ꯊꯝꯂꯨꯕ ꯃꯍꯥꯛꯇꯣ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯥꯅ ꯃꯥꯡꯈꯤꯕꯁꯤꯗ ꯑꯉꯥꯎꯕ ꯑꯣꯏꯕꯅꯤ ꯑꯁꯤꯅꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦꯅ ꯍꯥꯏꯅꯕꯗꯣ ꯆꯦ ꯂꯤꯡꯖꯦꯜꯒꯤ ꯈꯪꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯈꯜꯂꯒꯗꯤ ꯋꯥꯅꯤꯡꯉꯣꯁꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯅꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯕ ꯅꯨꯄꯥꯗꯣ ꯃꯆꯜꯒꯤ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯦꯡꯂꯕ ꯑꯍꯤꯡꯅꯤ ꯃꯤ ꯈꯨꯗꯤꯡꯅ ꯇꯨꯝꯅꯈ꯭ꯔꯕꯁꯨ ꯂꯟꯆꯦꯟꯕꯗꯤ ꯋꯥꯔꯕ ꯊꯃꯣꯏꯗꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ ꯕꯦꯜꯀꯅꯤꯗ ꯐꯝꯗꯨꯅ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯕ ꯀꯕꯣꯛꯂꯩ ꯄꯥꯝꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯂꯤꯡꯖꯦꯜꯅ ꯂꯩꯔꯤꯉꯩꯗꯗꯤ ꯀꯕꯣꯛꯂꯩ ꯃꯥꯕꯨ ꯂꯨꯅ ꯇꯧꯗꯨꯅ ꯃꯁꯥ ꯏꯀꯟ ꯀꯟꯅ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗ ꯀꯕꯣꯛꯂꯩ ꯄꯥꯝꯕꯤꯗꯨꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯄꯥꯜꯂꯤꯕ ꯃꯅꯥ ꯄꯨꯝꯕ ꯏꯄꯠ ꯄꯠꯊꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯕꯣꯛꯂꯩꯒꯤ ꯃꯈꯣꯡꯗ ꯅꯤꯡꯒꯥꯡ ꯐꯝꯊꯔꯛꯏ ꯇꯥꯔꯤꯕ ꯑꯄꯠꯄ ꯃꯅꯥꯁꯤꯡꯗꯨ ꯈꯟꯗꯣꯛꯄꯤꯔꯤ ꯃꯈꯣꯡꯗ ꯐꯠꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯕꯀꯦꯠ ꯑꯃꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯃꯈꯨꯠꯅ ꯀꯟꯗꯨꯅ ꯂꯩ ꯑꯗꯨꯅ ꯆꯥꯏꯕꯤ ꯏꯁꯤꯛ ꯁꯨꯛꯂꯕ ꯃꯥꯏꯊꯣꯡꯗꯨꯗ ꯌꯥꯝ ꯋꯥꯅ ꯃꯤꯅꯣꯛ ꯑꯃ ꯇꯝꯍꯜꯂꯒ ꯂꯩꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯨ ꯃꯥ ꯂꯩꯇꯕꯒꯤ ꯋꯥꯔꯕ꯭ꯔꯥ ꯃꯅꯥꯁꯤꯡꯁꯤ ꯏꯈꯨꯏ ꯈꯨꯏꯗꯔꯗꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯃ ꯑꯣꯏꯕꯅ ꯀꯕꯣꯛꯂꯩ ꯄꯥꯝꯕꯤ ꯑꯗꯣ ꯏꯆꯨꯝ ꯆꯨꯝꯅ ꯂꯩꯔꯤ ꯂꯟꯆꯦꯟꯕ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯈꯔ ꯍꯥꯞꯄꯤꯗꯨꯅ ꯅꯣꯏ ꯁꯣꯟꯗꯕ ꯌꯥꯗꯦ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯏꯃꯥꯗꯣ ꯂꯥꯛꯂꯕ ꯇꯨꯡꯗ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯌꯦꯡꯕꯤꯔꯝꯗꯦꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯤ ꯑꯩꯅ ꯆꯥꯏꯔꯤꯕ ꯏꯁꯤꯡꯁꯤꯅ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯂꯩꯁꯥ ꯇꯝꯅꯕ ꯍꯣꯠꯅꯔꯣ ꯃꯥ ꯂꯥꯛꯂꯒ ꯍꯔꯥꯎꯖꯅꯕ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯏ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯤꯕ ꯂꯤꯡꯖꯦꯜꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯊꯤꯡꯒꯠꯂꯨꯔꯕ ꯄꯤꯔꯥꯡꯗꯣ ꯑꯃꯨꯛ ꯁꯤꯟꯊꯔꯛꯇꯨꯅ ꯅꯤꯡꯉꯝꯗꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯩꯅ ꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯋꯥꯏ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯅꯐꯝꯗ ꯍꯥꯏꯖꯒꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯎꯕ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯗꯥꯆꯧ ꯌꯥꯝ ꯋꯥꯔꯦ ꯎꯏꯁꯤꯜꯂ ꯂꯩꯔꯝꯕ ꯃꯤꯠ ꯑꯅꯤꯗꯣ ꯍꯩꯖꯤꯜꯂꯛꯂꯤꯕ ꯏꯁꯤꯡꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯃꯃꯥꯏꯗ ꯊꯥꯖꯤꯟꯈꯤꯕꯒꯤ ꯆꯤꯝꯕꯥ ꯃꯌꯥꯗ ꯇꯠꯂꯤꯕꯗꯨꯁꯨ ꯍꯩꯖꯤꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯕꯗ ꯆꯤꯛꯄ ꯈꯪꯄꯥꯎ ꯐꯥꯎꯔꯛꯇꯨꯅ ꯑꯅꯥꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯂꯤ ꯑꯂꯦꯛꯁ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯡꯗꯨ ꯊꯥꯗꯣꯛꯏ
ꯂꯨꯁꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯦꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯦꯕꯜꯗ ꯆꯤꯡꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯁꯥꯏꯟ ꯐꯠꯇꯧ꯫ ꯂꯤꯡꯖꯦꯜ ꯂꯨꯁꯤꯅ ꯊꯝꯂꯛꯂꯤꯕ ꯄꯦꯄꯔꯗꯣ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯅꯣꯏꯅ ꯍꯥꯠꯂꯕꯁꯨ ꯑꯩ ꯁꯥꯏꯟ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗꯅꯦ ꯌꯥꯎ, ꯑꯗꯨ ꯅꯠꯇꯅ ꯑꯅꯝ ꯀꯜꯂꯒ ꯂꯩꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯂꯤꯡꯖꯦꯜ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯁꯥꯏꯟ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯂꯨꯁꯤ ꯁꯥꯎꯅ, ꯑꯅꯝ ꯑꯁ ꯌꯥꯝ ꯀꯟꯕ ꯅꯪꯅ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯍꯥ, ꯁꯤꯕꯁꯦ ꯀꯤꯗꯕ꯭ꯔꯣ? ꯁꯥꯟꯇꯤꯅ ꯑꯃꯨꯛ, ꯏꯕꯦꯝꯃ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯁꯥꯏꯟꯁꯦ ꯇꯧꯁꯤꯜꯂꯨꯁꯦ꯫ ꯈꯥꯕꯗꯤ ꯂꯟꯆꯦꯟꯕꯕꯨ ꯀꯤꯕꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯋꯥꯜꯗ ꯍꯥꯏꯐꯦꯠ ꯉꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯍꯨꯝꯗꯨꯗ ꯌꯦꯡꯉꯒ ꯅꯣꯛꯏ꯫ ꯅꯣꯏꯅ ꯐꯅ ꯑꯩꯕꯨ ꯀꯤꯍꯜꯂꯁꯨꯅꯦ, ꯑꯩꯅ ꯁꯥꯏꯟ ꯇꯧꯕ ꯉꯝꯂꯣꯏ꯫ ꯁꯥꯏꯟ ꯇꯧꯗꯦꯅ ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯍꯥꯠꯂꯣ꯫ ꯂꯨꯁꯤ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯃꯅꯥꯛꯇ ꯑꯗꯥꯏꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯣꯏꯕꯅ ꯌꯣꯠ ꯃꯇꯦꯛꯀꯨꯝꯕ ꯎ ꯃꯇꯦꯛꯀꯨꯝꯕ ꯈꯔꯗꯤ ꯏꯁꯥꯏ ꯁꯥꯏꯅ ꯇꯥꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯅꯤꯡ ꯑꯣꯏꯅ ꯇꯥꯔꯤꯕ ꯎ ꯃꯇꯦꯛ ꯑꯗꯣ ꯊꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯈꯨꯜꯂꯨꯔꯕ ꯃꯇꯨꯡ ꯑꯁꯥꯎꯕꯗꯨꯗꯒꯤ ꯐꯥꯊꯕ ꯉꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯜꯂꯛꯏ꯫ ꯆꯥꯗ ꯊꯛꯇ ꯑꯃꯗꯤ ꯀꯨꯏꯅ ꯄꯨꯟꯁꯤꯟꯈꯤꯕꯒꯤ ꯆꯣꯛꯊꯔꯕꯗꯨꯗ ꯃꯀꯣꯛꯇ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯄꯗ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯨꯁꯤꯒꯤ ꯃꯇꯧꯗ ꯑꯂꯦꯛꯁ ꯁꯥꯎꯅ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯍꯥ, ꯂꯟꯆꯦꯟꯕ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯂꯨꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯎ ꯃꯇꯦꯛꯇꯣ ꯃꯈꯥꯗ ꯐꯠ ꯊꯥꯗꯔꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ꯫ ꯍꯥꯠꯀꯅꯤ, ꯏꯈꯨꯠꯁꯤꯅ ꯅꯪꯕꯨ ꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯑꯂꯦꯛꯁ ꯋꯥꯗꯤ ꯉꯥꯡꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯂꯨꯁꯤꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯗꯨꯗ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ꯫ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨ ꯊꯣꯡꯂꯣꯝꯗ ꯂꯣꯏ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯃꯃꯤꯠ ꯑꯅꯤꯃꯨꯛ ꯏꯃꯨꯛ ꯉꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯂꯨꯍꯦꯟꯕ ꯁꯨꯔ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯂꯦꯞꯂꯤ꯫ ꯂꯟꯆꯦꯟꯕ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯅꯨꯄꯤꯗꯣ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯃꯃꯥꯏ ꯃꯆꯥꯗꯨꯁꯨ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯂꯦ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯕ ꯃꯈꯨꯠꯇꯨꯁꯨ ꯑꯀꯟꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯕꯒꯤ ꯏꯃꯨ ꯃꯨꯟꯅ ꯈꯥꯝꯗꯦꯛꯂꯒ ꯂꯩꯔꯦ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯗꯥꯛꯐꯝꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯀꯣꯛꯇꯨꯗ ꯏꯆꯣꯠ ꯆꯣꯠꯄ ꯑꯃ ꯊꯦꯡꯅꯔꯛꯄꯗ ꯀꯔꯤꯅꯣ ꯈꯟꯅ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯈꯨꯠꯇ ꯇꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨ ꯎꯔꯨꯕꯗ ꯂꯟꯆꯦꯟꯕꯗꯣ ꯂꯤꯡꯖꯦꯜꯕꯨ ꯐꯖꯅ ꯊꯝꯂꯕ ꯇꯨꯡꯗ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯨꯁꯤ ꯀꯤꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯂꯟꯆꯦꯟꯕꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯂꯨꯁꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯧꯔꯤꯗꯨ ꯆꯞꯇꯨꯅ ꯋꯥꯜꯗ ꯅꯝꯁꯤꯜꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗ ꯄꯥꯈꯠꯄꯅ ꯃꯈꯨꯠꯅ ꯂꯟꯆꯦꯟꯕꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯁꯥꯟꯇꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ? ꯏꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯂꯟꯆꯦꯟꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯄꯤꯗꯨꯒꯤ ꯈꯧꯔꯤꯗꯨ ꯆꯞꯊꯠꯂꯒ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ, ꯃꯥꯕꯨ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯝꯂꯕꯗꯤ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ? ꯉꯁꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯅ ꯍꯥꯠꯄ ꯇꯥꯔꯦ꯫ ꯁꯨꯔ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ, ꯅꯠꯇꯦ ꯅꯨꯄꯥ, ꯃꯥꯕꯨ ꯊꯥꯗꯣꯛ꯫ ꯃꯔꯥ ꯂꯩꯕ ꯃꯥ ꯑꯃ ꯍꯥꯠꯄꯗ ꯅꯪ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯒ ꯅꯪꯒꯤ ꯊꯋꯥꯏꯅ ꯋꯥꯅ ꯂꯩꯍꯧꯕꯗꯣ ꯅꯪ ꯄꯥꯝꯕ꯭ꯔꯥ? ꯁꯨꯔꯒꯤ ꯋꯥꯗ ꯂꯟꯆꯦꯟꯕ ꯅꯨꯄꯤꯗꯨꯗ ꯈꯧꯔꯤ ꯆꯠꯂꯝꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯁꯤ ꯂꯟꯆꯦꯟꯕ ꯆꯞꯈꯤꯕ ꯈꯧꯔꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯋꯥꯜꯗ ꯉꯥꯊꯗꯨꯅ ꯂꯩꯔꯤꯕ ꯈꯥꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯤꯠꯌꯦꯡꯗ ꯈꯥꯕ ꯀꯤꯕꯅ, ꯑꯩꯗꯤ ꯌꯥꯎꯗꯕ ꯑꯁꯦꯡꯕꯅꯤ, ꯃꯣꯏꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯈꯛ ꯑꯣꯏꯔꯨꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯄꯪꯊꯤꯟꯗ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯂꯦꯛꯁꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯂꯨꯍꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯄꯥꯏꯔꯕ ꯇꯨꯡꯗ ꯇꯥ ꯍꯥꯏꯔꯛꯏ꯫ ꯂꯟꯆꯦꯟꯕ, ꯑꯗꯨꯏ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯂꯤꯡꯖꯦꯜꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯕꯅ ꯂꯟꯆꯦꯟꯕ ꯂꯨꯍꯦꯟꯕꯅ ꯍꯥꯏꯗꯨ ꯇꯥꯗꯦ꯫ ꯈꯥꯕꯕꯨ ꯐꯨꯛꯕ ꯌꯥꯔꯕ ꯇꯨꯡꯗ ꯑꯂꯦꯛꯁꯇ ꯃꯃꯥꯏ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯦꯄꯔꯗꯣ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯂꯣꯏꯅ ꯁꯦꯒꯥꯏꯔꯕ ꯇꯨꯡꯗ ꯃꯃꯥꯏꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯂꯦꯛꯁ ꯄꯦꯄꯔꯗꯨꯗ ꯂꯪꯁꯤꯜꯂꯛꯄꯗꯣ ꯃꯈꯨꯠ ꯈꯨꯇꯨꯝ ꯆꯦꯟꯅ ꯇꯥꯁꯤꯜꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯂꯟꯆꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯔꯨꯛ ꯈꯨꯠꯇ ꯀꯨꯟꯊꯔꯒ ꯄꯥꯛꯊꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯄꯒ ꯍꯥꯏꯔꯛꯏ꯫ ꯗꯥꯆꯧ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯂꯒ ꯗꯥꯆꯧ ꯂꯥꯛꯂꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯅꯃꯤꯠ ꯑꯅꯤ ꯎꯏꯁꯤꯜꯂꯤꯕꯅꯣ? ꯁꯦ ꯃꯤꯠ ꯄꯥꯡꯉꯨ, ꯅꯪꯒꯤ ꯅꯃꯥꯡꯗ ꯗꯥꯆꯧ ꯂꯦꯞꯄꯦ, ꯃꯤꯠ ꯄꯥꯡꯉꯨꯁꯦ, ꯊꯋꯥꯏ
ꯗꯥꯆꯧ ꯂꯥꯛꯑꯦ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯦꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯀꯨꯞꯅ ꯁꯦꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯛꯄꯅ ꯅꯨꯄꯤꯗꯨꯒꯤ ꯂꯩꯐꯝ ꯂꯥꯏꯅ ꯈꯪꯈꯤꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯊꯤꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯋꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅ ꯀꯣꯝꯊꯣꯛꯂꯨꯕꯅꯤ ꯀꯨꯞꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯑꯣꯔꯗꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯥꯕ ꯑꯃꯗꯤ ꯑꯂꯦꯛꯁꯅ ꯌꯨꯝꯗꯨꯗ ꯆꯪꯈꯤꯕꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯟꯕꯗꯒꯤ ꯂꯨꯁꯤ ꯍꯣꯏꯒꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯂꯩꯔꯦ ꯇꯥꯕꯗ ꯄꯥꯏꯁꯤꯜꯂꯛꯄꯅ ꯍꯥꯟꯕꯅꯤ ꯂꯟꯆꯦꯟꯕ ꯅꯨꯄꯤꯗꯨꯕꯨ ꯐꯩꯅ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕ ꯒꯥꯔꯤꯗꯨꯗ ꯍꯥꯞꯇꯨꯅ ꯃꯥꯁꯨ ꯂꯤꯡꯖꯦꯜꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ ꯄꯨꯟꯁꯤꯕ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯍꯥꯟꯅ ꯆꯪꯉꯁꯤ ꯄꯨꯟꯁꯤꯕꯁꯨ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯠꯀꯥꯗꯨꯅ ꯊꯧꯔꯒ ꯂꯥꯛꯏ ꯂꯥꯞꯅ ꯆꯠꯄꯗ ꯐꯔꯛ ꯇꯥꯔꯅꯤ ꯈꯟꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯤꯡꯖꯦꯜꯕꯨ ꯄꯨꯁꯤꯜꯂꯤ ꯗꯣꯛꯇꯔꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯇꯨꯡ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕꯕꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦꯗ ꯃꯁꯥꯁꯦ ꯆꯥꯗꯕꯒꯤ ꯈꯔ ꯁꯣꯟꯕꯁꯤꯗ ꯗ꯭ꯔꯤꯞ ꯌꯥꯟꯕꯅꯤ ꯃꯀꯣꯛꯁꯤꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦ ꯃꯄꯥꯟꯗ ꯈꯔ ꯇꯠꯄꯒꯤ ꯏ ꯊꯣꯛꯄꯅꯤ ꯃꯅꯨꯡ ꯌꯥꯎꯅ ꯁꯣꯛꯆꯤꯜꯂꯝꯗ꯭ꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯦ ꯉꯁꯥꯏꯗꯒꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯗꯣꯛꯇꯔꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯂꯦ ꯃꯇꯥꯒꯨꯝ ꯃꯉꯥꯜ ꯅꯥꯏꯔꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯗ꯭ꯔꯤꯞꯁꯦ ꯂꯣꯏꯕꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯌꯨꯝꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯣ ꯄꯨꯟꯁꯤꯕꯅ ꯗꯣꯛꯇꯔ ꯍꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯗꯣꯛꯇꯔ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯔꯦ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯗꯣꯛꯇꯔꯒꯤ ꯀꯦꯕꯤꯟꯗꯒꯤ ꯊꯣꯔꯛꯂꯒ ꯄꯨꯟꯁꯤꯕꯗꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯨꯒꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯀꯣꯔꯤꯗꯣꯔꯗ ꯇꯞꯅ ꯆꯠꯈ꯭ꯔꯦ ꯂꯟꯆꯦꯟꯕꯅ ꯂꯤꯡꯖꯦꯜꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ ꯇꯣꯉꯥꯟꯅ ꯐꯖꯅ ꯃꯇꯣꯟꯇ ꯂꯩꯍꯟꯕꯅꯤꯅ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯟꯆꯦꯟꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯤꯡꯖꯦꯜꯅ ꯋꯥ ꯂꯥꯡꯉꯥꯡꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯏꯁꯤꯜꯂꯒ ꯇꯨꯝꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯈꯔ ꯈꯖꯤꯛ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯕꯦꯠ ꯑꯗꯨꯒ ꯇꯞ ꯅꯞꯅꯅ ꯂꯩꯔꯝꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯠ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯗ꯭ꯔꯤꯞ ꯌꯥꯟꯗꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯄꯨꯜꯂꯨꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯈꯥꯝ ꯈꯥꯝꯅ ꯂꯩꯔꯤꯕ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯅꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯍꯜꯂꯔꯣꯏ ꯗꯥꯆꯧꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯂꯅꯤꯌꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯨꯄꯤꯗꯨꯗꯤ ꯁꯤꯕ ꯑꯃꯒꯨꯝꯅ ꯇꯨꯝꯈꯤꯕꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯂꯟꯆꯦꯟꯕ ꯃꯈꯣꯟꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯉꯝꯕ ꯅꯍꯥꯛꯄꯨꯅ ꯑꯩꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯨꯕ ꯃꯍꯨ ꯄꯨꯕꯤ ꯃꯍꯥꯕꯨꯅ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯖꯩ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯃꯣꯏꯀꯣ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕꯅ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯦꯟꯗꯦꯖꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯁꯥꯗꯣ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯅꯥꯛꯇ ꯂꯩꯔꯨꯕꯗ ꯑꯩ ꯀꯞꯄ ꯌꯥꯗꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ ꯗꯥꯆꯧ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯠꯂꯔꯣꯏ ꯁꯨꯔ ꯑꯃꯗꯤ ꯂꯨꯍꯦꯟꯕꯅ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯈꯔ ꯀꯧꯔꯕ ꯇꯨꯡ ꯈꯥꯕ ꯑꯃꯗꯤ ꯑꯂꯦꯛꯁꯄꯨ ꯐꯥꯍꯜꯂꯝꯃꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯈꯔꯅ ꯂꯥꯛꯇꯨꯅ ꯂꯨꯁꯤ ꯑꯃꯗꯤ ꯁꯥꯟꯇꯤꯕꯨ ꯐꯥꯅꯕ ꯆꯪꯉꯛꯄꯗ ꯂꯨꯁꯤꯅ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯤꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯛꯏꯁꯦ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ ꯄꯤꯛꯏꯕ ꯈꯨꯄꯤꯛꯇꯨꯒ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯂꯤ ꯌꯥꯝ ꯂꯦꯝꯅꯅꯦ ꯑꯩꯈꯣꯏꯒ ꯆꯠꯁꯤꯜꯂꯥꯎ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯃꯥꯡꯊꯣ ꯁꯥꯟꯇꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯃꯆꯥꯒꯤ ꯃꯈꯨꯠ ꯇꯞꯅ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯁꯨꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯁꯔ ꯑꯩꯈꯣꯏ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯥꯛꯆꯔꯒꯦ ꯐꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯖꯔꯛꯂꯒꯦ ꯂꯨꯍꯦꯟꯕ ꯑꯃꯗꯤ ꯁꯨꯔꯒ ꯍꯥꯏꯐꯦꯠ ꯃꯈꯨꯠ ꯁꯣꯛꯅꯔꯕ ꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯊꯧꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯂꯨꯁꯤ ꯃꯃꯤꯠ ꯑꯅꯤ ꯏꯁꯨꯛ ꯁꯨꯛꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯎꯕꯗ ꯂꯨꯍꯦꯟꯕ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯤ ꯍꯣꯏꯃ ꯀꯤꯕꯨ ꯀꯤꯌꯦ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯁꯨꯔ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯤꯠꯌꯦꯡꯁꯤꯗ ꯅꯠꯇ꯭ꯔꯣ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯀꯦꯜꯂꯝꯃꯤꯁꯦ
ꯁꯨꯔꯒꯤ ꯋꯥꯗꯨꯗ ꯂꯨꯍꯦꯟꯕꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯂꯟꯆꯦꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯔꯤꯁꯦꯞꯁꯟ ꯔꯨꯝꯗ ꯍꯪꯗꯨꯅ ꯂꯤꯡꯖꯦꯜꯅ ꯂꯩꯔꯤꯕ ꯔꯨꯝ ꯅꯝꯕꯔꯗ ꯊꯤꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯑꯁꯥꯡꯕ ꯐꯥꯟꯁꯥꯡꯗꯨꯗ ꯄꯨꯟꯁꯤꯕ ꯑꯦꯂꯤꯅꯥ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯒ ꯂꯨꯍꯦꯟꯕꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯄꯨꯟꯁꯤꯕꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯉꯥꯛ ꯂꯩꯕꯒ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨꯗ ꯁꯨꯔ ꯑꯃꯗꯤ ꯂꯨꯍꯦꯟꯕ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯔꯁꯇꯨꯅ ꯊꯣꯛꯂꯛꯂꯒ ꯄꯦꯁꯦꯟ ꯀꯌꯥ ꯂꯥꯛꯑꯦ ꯎꯅꯕ ꯌꯥꯔꯅꯤ ꯃꯤ ꯌꯥꯝꯅꯗꯤ ꯆꯪꯕꯤꯔꯛꯀꯅꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯅꯔꯁ ꯑꯗꯣ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯑꯦꯂꯤꯅꯥ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯁꯨꯔꯁꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯅꯤꯡꯕꯅꯤ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯌꯥꯗꯕꯅ ꯀꯣꯟꯅ ꯆꯪꯂꯀꯥꯟ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯐꯝꯂꯝꯕ ꯐꯥꯟꯁꯥꯡꯗꯨꯗ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯁꯣꯝꯗ ꯃꯅꯨꯡꯗꯅꯤ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯇꯣ ꯅꯔꯁ ꯑꯗꯨꯅ ꯁꯦꯝꯕꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯦꯂꯤꯅꯥ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯦꯔꯤ ꯆꯦ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯂꯤꯡꯖꯦꯜ ꯑꯦꯂꯤꯅꯥꯗ ꯌꯦꯡꯗꯨꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯂꯩꯅꯥ ꯃꯃꯧꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯇꯩꯗꯤ ꯀꯔꯤꯝꯇ ꯁꯣꯛꯇꯦꯀꯣ ꯂꯤꯡꯖꯦꯜ ꯂꯩꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯗ꯭ꯔꯦ ꯂꯩꯃꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯏꯅꯣꯝꯆꯥ ꯑꯩ ꯌꯨꯝꯗ ꯂꯩꯔꯒꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯅꯪꯅꯕꯨ ꯂꯩꯅꯤꯡꯂꯗꯤ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯅꯨꯄꯤꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯇꯥꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯉꯛꯏꯕ ꯅꯨꯄꯥꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯁꯞ ꯂꯦꯞꯈ꯭ꯔꯦ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯍꯤꯗꯥꯛ ꯌꯥꯎꯕ ꯄꯦꯄꯔ ꯕꯦꯒ ꯑꯗꯣ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯂꯤꯡꯖꯦꯜ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯨꯛꯅꯕꯁꯤꯗ ꯑꯩ ꯌꯥꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯍꯥꯟꯅꯒꯨꯝꯅ ꯏꯅꯣꯝꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯑꯩ ꯂꯩꯕ ꯄꯥꯝꯃꯤ ꯂꯩꯃꯁꯨ ꯃꯃꯧꯒꯤ ꯋꯥꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ ꯃꯃꯥꯏꯗꯣ ꯃꯈꯥꯗ ꯅꯣꯟꯊꯔꯒ ꯂꯦꯞꯂꯤ ꯂꯟꯆꯦꯟꯕ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯍꯤꯗꯥꯛ ꯌꯥꯎꯕ ꯄꯦꯄꯔ ꯕꯦꯒꯇꯣ ꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯃꯛꯏ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯅꯤꯡꯗ꯭ꯔꯦ ꯄꯣꯛꯂꯨꯔꯤꯕ ꯃꯤꯅꯨꯡꯁꯤꯁꯤꯅ ꯏꯁꯥꯅ ꯑꯋꯥꯃꯩ ꯑꯣꯏꯅ ꯆꯥꯛꯂꯛꯂꯤꯕ ꯋꯥꯡꯃꯩꯁꯤꯗ ꯑꯩ ꯍꯟꯖꯤꯟꯅ ꯆꯣꯡꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ ꯇꯣꯝꯕꯤꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ ꯀꯔꯤꯒꯤ ꯏꯁꯥꯅ ꯑꯗꯨꯛ ꯋꯥꯅ ꯂꯩꯒꯅꯤ ꯏꯅꯣꯝꯆꯥ ꯂꯩꯔꯤꯁꯤꯗꯤ ꯆꯠꯁꯤ ꯏꯅꯣꯝꯆꯥꯒꯤ ꯌꯨꯝꯗꯅꯦ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅꯒꯨꯝ ꯌꯦꯛꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯤ ꯑꯦꯂꯤꯅꯥ ꯃꯆꯦꯕꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗ ꯏꯆꯦꯅ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯃꯈꯣꯟꯗ ꯀꯣꯟꯗꯨꯅ ꯍꯤꯡꯂꯨꯅꯦ ꯉꯁꯤꯃꯛ ꯌꯨꯝ ꯆꯠꯁꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯅꯤꯡ ꯇꯝꯕ ꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯁꯤꯟꯅꯔꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯕ ꯅꯨꯄꯥꯗꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔꯁꯤꯗ ꯃꯆꯥꯒꯤ ꯃꯐꯝꯗ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤ ꯇꯥꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯔꯒꯗꯧꯔꯦ ꯈꯟꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯅꯨꯄꯥ ꯑꯍꯨꯝ ꯐꯝꯂꯤꯕ ꯐꯥꯟꯁꯥꯡꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯂꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯍꯨꯝꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯂꯦꯞꯇꯨꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯛꯏ ꯂꯟꯆꯦꯟꯕꯗꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯁꯨ ꯌꯦꯡꯂꯛꯇꯦ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯆꯦꯟꯊꯔꯛꯂꯦ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧꯗꯨꯗ ꯃꯥꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯂꯨꯍꯦꯟꯕꯅ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯂꯨꯍꯦꯟꯕꯒꯤ ꯋꯥꯗ ꯂꯟꯆꯦꯟꯕ ꯃꯈꯣꯟ ꯊꯣꯛꯅ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯏꯄꯥ ꯄꯥꯛꯀꯅ ꯐꯝꯂꯝꯕꯅꯦ ꯍꯧꯒꯠꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯂꯤꯡꯖꯦꯜ ꯀꯩꯁꯨ ꯇꯧꯗ ꯍꯦꯠ ꯔꯦꯁꯇꯨꯗ ꯉꯥꯊꯔꯒ ꯐꯝꯂꯝꯕꯗꯣ ꯎꯕꯗ ꯄꯨꯟꯁꯤꯕ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯄꯨꯟꯁꯤꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯂꯟꯆꯦꯟꯕ ꯈꯨꯝꯂꯝꯕ ꯃꯃꯥꯏꯗꯣ ꯃꯈꯨꯠꯇ ꯂꯧꯊꯣꯛꯇꯨꯅ ꯁꯨꯔꯗ ꯌꯦꯡꯂꯛꯏ ꯑꯩꯅ ꯍꯥꯟꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯅ ꯃꯥ ꯍꯧꯖꯤꯛ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨ ꯑꯩꯅ ꯂꯤꯡꯖꯦꯜꯗ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯁꯨꯔ ꯂꯟꯆꯦꯟꯕꯕꯨ ꯇꯞꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯍꯜꯂꯤ ꯀꯞꯀꯅꯨꯁꯦ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯃꯥꯅ ꯐꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯎꯔꯁꯨꯅꯦ ꯑꯩ ꯍꯥꯏꯒꯦ ꯅꯨꯄꯥ ꯑꯣꯏꯅ ꯊꯧꯅꯥ ꯐꯔꯕꯁꯨ ꯑꯩ ꯃꯥꯒ ꯂꯥꯞꯅꯕꯒꯤ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯄꯗ
ꯑꯩ ꯊꯧꯅꯥ ꯐꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯣꯜꯂꯦ ꯁꯣꯟꯕꯗꯨꯅꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯔꯤꯕꯅꯤ ꯂꯨꯍꯦꯟꯕꯁꯨ ꯇꯞꯅ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯁꯦ ꯀꯞꯀꯅꯨ ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯑꯅꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯦꯝꯕꯗꯒꯤ ꯅꯨꯄꯥꯗꯣ ꯀꯞꯄꯗꯤ ꯇꯣꯛꯈ꯭ꯔꯦ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯂꯤꯡꯖꯦꯜ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡ ꯍꯟꯅꯕ ꯂꯥꯡꯅꯔꯛꯏ ꯂꯩꯃꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯑꯃꯗꯤ ꯑꯦꯂꯤꯅꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯒꯦꯠꯇꯒꯤ ꯂꯟꯖꯦꯟꯕ ꯂꯤꯡꯖꯦꯜꯅ ꯊꯣꯛꯂꯛꯄꯗꯣ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕ ꯅꯪ ꯑꯝꯇ ꯍꯪꯉꯣꯕ ꯍꯣꯏꯁꯦ ꯑꯝꯇ ꯇꯞꯊꯣꯛꯑꯣꯃꯤ ꯅꯪ ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜ ꯍꯣꯏ ꯃꯅꯥꯛ ꯂꯥꯛꯑꯒ ꯌꯨꯝꯗ ꯍꯜꯂꯁꯦ ꯌꯥꯔꯕꯣ ꯑꯦꯂꯤꯅꯥ ꯄꯨꯟꯁꯤꯕꯗ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯄꯨꯟꯁꯤꯕ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯩ ꯑꯩꯅ ꯊꯤꯟꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯂꯤꯡꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕ ꯊꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩ ꯅꯣꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯂꯩꯔꯛꯂꯔꯣꯏ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯣ ꯂꯟꯖꯦꯟꯕꯁꯨ ꯇꯥꯏ ꯑꯗꯨꯅ ꯄꯔꯄꯞ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡ ꯂꯦꯞꯁꯤꯜꯂꯤ ꯀꯩꯅꯣ ꯅꯣꯏꯒꯤ ꯃꯐꯝꯗ ꯃꯥꯏ ꯂꯩꯔꯛꯑꯣꯏ ꯍꯥꯏꯗꯤ ꯍꯥ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯍꯟꯒꯦ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯂꯁꯤ ꯂꯤꯡꯖꯦꯜ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯒꯥꯔꯤꯗ ꯉꯥꯏꯔꯝꯃꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯂꯤꯡꯖꯦꯜ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯆꯜꯍꯟꯈ꯭ꯔꯣ ꯗꯥꯁꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯍꯧꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨꯁꯨ ꯃꯪꯂꯥꯟ ꯑꯃꯗ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯀꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯀꯞꯂꯨꯕꯒꯤ ꯏꯄꯣꯝ ꯄꯣꯝꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯄꯤ ꯇꯥꯅ ꯁꯤꯟꯊꯔꯛꯇꯨꯅ ꯑꯍꯤꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯃꯜ ꯌꯥꯝꯂꯕꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯃꯜ ꯂꯩꯇ ꯅꯥꯔꯛꯇ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯃꯤꯇꯥꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯏꯔꯥꯜ